ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ILPꯒꯤ ꯗ꯭ꯔꯥꯐ ꯕꯤꯜꯗ ꯌꯥꯎꯔꯤꯕ ꯕꯦꯁ ꯑꯦꯌꯔ 1962 ꯑꯁꯤ 1980 ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯑꯄꯥꯝꯕ ꯄꯨꯈꯠꯂꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ILPꯒꯤ ꯗ꯭ꯔꯥꯐ ꯕꯤꯜꯗ ꯌꯥꯎꯔꯤꯕ ꯕꯦꯁ ꯑꯦꯌꯔ 1962 ꯑꯁꯤ 1980 ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯑꯄꯥꯝꯕ ꯄꯨꯈꯠꯂꯛꯈ꯭ꯔे ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯖꯣꯏꯟꯠ ꯀꯟꯁꯜꯇꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯄ꯭ꯔꯦꯁꯥꯏꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯑꯗꯨꯗꯤ JCILPSꯀꯤ ꯀꯟꯚꯦꯅꯔ JCILPSꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯁ Women's Wing UCM Kuki Inpi Jomi Council Mar Inpui amadi Mizo People's Convention chingba gi luchingba saruk yakhi opposition gi maikaidagi hanagi MLA RK Anand hanagi MLA Dr. NG Bijoy na saruk yakhi stakeholders singi maikaidagi bill asina yauriba base air 1962 asigi mahuta 1980 ohenbiu haina thangalakhiba wafam mifam maduna yaningba phongdoknakhi hairi stakeholders singna phongdokhiba base air gi wafam madu amata oina yanabagi wafam laibana final bilda semdoklage haibagi wafam Yanaki Haidi, Mifamaduga, Mari Lainana, Chief Minister N. Birena Manipur Labor Civil Society Organization Singna, Ban General Strike Tobagi Muhuta Apamba Adu, Karino Haiba Sakar, the Tamduna Waris Hanaduna Santi Laiba, Chaukat Palamdam Ama Uhenaba, Honaminasi Haiki. Manipurgi lam yumlon naba Myanmar da Pitokpa Yaroi, Yelhomi Kananaba Bill Assembly da Putoktringaida, Mia Mamangda, Kanghalu, Weightlifter Sanjita da achumba wayal PU amadi lenga ki oja singi posting amasung transfer miyam da mayak sengna khanghalu haiba dabi tawduna Socialist Students Union of Manipur Proletarian Feminist Movement Manipur amasung Socialist Women's Association sinduna satkiba ahing nongyai satharakhiba General Strike na mahusa gi punsida akaiba pikre General Strike asina maram oiduna mahai loisang ayamba lairik tamnakhide sarkar gi loisang sing mahusa gum thabak ka bagi sang nemkhi khwaramban kaithel thong hang bagi chang nemkhi thangal kaithel pauna kaithel amadi BT road ta leiriba dukan sing ayambana thong hangnakhide ima kaithel sing mahusa gum pofam phamna bagi chang nemkhi lambida mi hanagum na chatnakhide petrol pump amadi cinema hall sing thong hangnakhide hawjik phawbagi oina pamda Thogdok thokpagi pau phangba leitri Amaromda sathariba General Strike asna Thawbal district su chauna akaiba pikhi Thawbal kaithel Wangjing kaithel amadi Yaripoki kaithel singthong hangnakhide lambida lanai mioi gi gari khara natana passenger gari singchena khide sarkar gi loisang bank post office loinana mahai loisang singthong hangnakhide Wangjing kaithel da ban sogatpa kayana lambida thoroktuna asat awok sing thingki Amaromda Socialist Students Union of Manipur Proletarian Feminist Movement Manipur amasung Socialist Women Association Club Mairapai bi kaya ga khusamnaduna makhoina taliba dabi thabakta onthokadabani haina ngarang numidang Bisnupur district ki manung sanba oinam amadi kainauda mairagi rally chatkhre khongchat aduga mari leinana oinam Bebirani Kobi nupi amana taliba dabi asi lengak na thabakta onthokadabani haina phongdorakhi Manipur Manipur Asi Manipur ki lam men ma da pithokpa yaroi haiba asiga mari leinaba akhoi rally amakak oinam gi water supply digi horakanda oinam area manung sida khoi chanabagi program asi pangthok chabani masi pangthoiba program asi gi mari leinana akhoi oinam da leidiba yoi praja mayam koi yauriba oinam maya paibi ki president ni koi som de election biriba khoi ima asina ai isamang na oinam da leijaba misang ni duga akhoi gi yelongmai kanba kanglon assembly da puthok tringaida miyam da khangalu web liter sanjitabu achumba wel tiu lainga ki oja singi transfer posting miyam da khangalu haiba akhoi miyam gi wakat asi akhoi lauduna akhoi gi hojik hojik paliba comment asi da khangana gi damakta akhoi oinam gi miyam praja amadi maya pai pulla kanda akhoi ready asi sinjaban da akhoi mi chawnga mukti du maina surong andam asi akhoi phangjibo Paugi marak thatna atenba break amatang laujari Magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lage ba. Please ay chat lage ba. Target cases na loy krabadi. Ado di ma.
ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯑꯁꯨꯝ ꯇꯧꯅ ꯃꯦꯡꯒꯣ ꯁꯤꯖꯟꯗ ꯆꯠꯈ꯭ꯔꯕꯗ ꯑꯗꯨꯝ ꯍꯥꯏꯅ ꯋꯤꯡꯀꯤꯁ ꯃꯦꯡꯒꯣ ꯁ꯭ꯋꯤꯁ ꯔꯣꯜꯁꯨ ꯑꯗꯨꯝ ꯐꯪꯂꯔꯣꯏ ꯈꯪꯉꯦꯗꯅ Winkies mini Swiss roll ambu laklaba pumnama slow motion adum oire punsibu Winkies amta di piudana Babo quick zone gidi tata tis college di mamal suma phang puding cham mane yo suma ngaroi pista chalabni na adu suma takta superlink footing gi offer me amum piri sidi tas electric rang no sin bagum na yoti sin bayar dudi sanagi mohut yangna sinba yandre Winkies mini Swiss roll ambu laklaba pumnama slow motion adum oire punsibu Winkies amta di piudana Goods and Services Tax GST da register tawiraba taxpayer kudingmakna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroiba numiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur नते चटलगेबा प्लीज आई चटलगेबा इलेक्शन की मतलब लेखरबदी अदुदि मा अमु उनबो फंगरो असुम तौना मैंगो सीजन चटखरबदा अदुम हाइना विंकीस मैंगो स्विस रोल्स अदुम फंगलरो खंगेदना Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Amukana taram nokcheri makhataba pao ngasi nongalamdai pung anirom taba matamna more ward number 2 da leiba yum ahumda sakhangdaba singna lethot bom amadi nongmai kapsilamle thodok aduda mi asok apandi amata yaukhide yumgi pochai kharadi amanga ta thokre kanana karigidamak thabak adu chathakibano haiba chapchaba khangba ngamdri Technopal SP na luchungma police force amana mafam aduda laktuna thizinbada pokhai driba lethot bom ani leiramba thengnakhi police ki bom expert na asoi ngam yaudana loktoklaba matungda haulan faigi manakta leiba mafam amada asoi angam yaudana pokhai hankre Loshilak pada marui bapau amuka na pizari. ILP gi draft bill the yauri base air lising amaga chamapan hum khudra ni thoi asti lising amaga chamapan yankhai ma thoi ohen biu haina stakeholders singna apamba pukhalakre. Mideng tabiri ba sengbu amuka na krumzari.